Sorry, Houjic. Tawbiro yare. Manga taruk thengnai yam sathiba mafam yam thengnare akhoi gi turengi masak phajaba si kothok kibna akhoi gi nature gi phibam si yam ahong ohen batana tana ising si yamna nai khaiba anai ba ising sina makha de center pa turen si dagi akhoi singkhalaga water supply gi everything akhoi turen si ising mapan ta hingjari ba akhoi da yam achauba seitheng ama pire asigakta tana mo nong tarakta bagi akhoi gi nongju tha oi taba matam oibana ising yam likna chelai besida somo nung pek pa sing ising hoi nakan na thingjilaga okay ising ji thaidoga nakal ma dong pek pa samai tawbani ising gi volume ji yam pek na lakwa matam maram oibana okay gi maning thangba okay kakching khara haitaba sumnang wairi kairek wagai rom da ising gi phangdreba tuin gi chajer be ising gi lakha be ising gi anai bo phangdaba matam du oirero na asigi film si yamna nungai jadaba ama poi aduna mari leinaba maruina akhoi gi forest department miyeng khara changaningi turingi saktam si am kaire phajaba sengmai turingi phajaba saktam si am kaire forest department miyeng amtang changbiu loinana akhoi gi kakching district akhoi district administration site gi su akan ba miyeng changbiraga mai lena ba police department su matam gi akhoi gi action ji lokhapiu haibasi joint and government voluntary organization kakching gi maikei degi appeal tawjari nung pekpiri basing jinu makhoi ji hoi jibika hingjari bani makhoi ju sugu ja nonjari ba asida mayam ama akhoi gi senda lambi oiramba ya imungi chakthak pukthak lambi oiramba ya toimasung mi kharagi phanaba honari ngai da akhoi mi mayam ama mi lising kaya ama akhoi aba di awaba piba yam khudung chandaba habisidi yam phatte aduna masigi nes mi bagi khara yengbiraga thabak suri basing nasu akhoi da mi bada akan apanba akhoi gi piroi da mongda thabak si subiu haina so ai apin tawjari